Akasbani Imphal Ngangbam Nganthoi na pau pajari ahanbada maru oiba pau awang nungpok raijasingda oiriba COVID-19 gi phibam amuk hana yengsinbada lamdam asigi jila nifumanga aruba phibamda leiba thengnare Manipur da ngarang COVID-19 gi anoba case khanghen hengalaktuna positive oibagi sang sada 18.8 ama yauki senba sahi lisingani kunmathoi kunithoi gi oina lupa koti lising kulhumdoi chama kulhumdoi changadaba COVID thengnanabagi anoba thorang ama kendragi mantri mandolna yare amasung corona appropriate behavior ngaktaba ubada Pradhan Mantri Narendra Modi na nungnangba phungdokli Sarkar की फैसिलिटी सिंह द सही तरह निपान की मथा की मियोई सिंह द COVID-19 की वैक्सीन लेम न कापगी कैंपेन लेवैक्सीन बथुंगबद सथरिबना नहा ओइरिबा सिंह न वैक्सीन असि कापथोकनबा अमदी अतै मियोई सिंह वैक्सीन कापदा सुमतेंग पांगबिनबा हाइजरी कोविड की अकीबा लेरिबना मियामना सेक्शन बवाटपगी थवंग सिंह तोकपिदुना यारिबा मखै युमदगी सथोक्तना लेबियु तंगाई फदना सथोकलबदी फेस मास्क उपियु फुट तरु की सोशल डिस्टेंसिंग थंबियु माइमिट अमदी खुसा तोइना हमदोक्तुना तरु तनाना थंबियु कोविड का मरी लेनबा ई पाउसिंग अमदी मतेंगी दमक नेशनल हेल्पलाइन नंबर सिंगना 01123978046 अमसुंग 1075 नि अदुगा राज्यगी हेल्पलाइन नंबर ना 0385241166 अमसुंग 1800345381 नि कोविड-19 दगी ngakthoknaba tangai fadaba sana kanglon singakna chatpinaba Manipuri film gi director Moirangthem KP Das na appeal tawraduna hai Miyambu Moirangthem KP Das na khurumjari nuksijaraba ireisa sing tamthiraba COVID-19 laichattagi kanjanabagi-damak aikhoi amuk hanna chikhinbagi firep lawminarasi COVID ki vaccine soidana kapthokpiyu face mask soidana upiyu mi amaga gi marakta foot taruk lapna leibiyu hand sanitizer sinabiyu hand wash natraga sapon sinaduna khutcha sengna hamdokpiyu Lachat asidagi ngakthoknaba matam gi lengang na piba tangai phadaba chana kalongsing aikhoi khudimakna ngakna chatminasi chekhinba haibasina lachat asi changandanabagi khwaidagi phaba pambaini mayambu amuk hanna khurumjari Haujik mapung oiba pau Kendra gi Home Secretary Ajay Bhalana Sabapati oiduna awang nongpok raijasingda oiriba COVID-19 gi phibam amuk hanna yengsinkhre Mifam aduna positive oibagi sang sada taragi mathakta leiba lamdam asigi jila nifumanga thengnakhi madugi manungda Meghaloi gi taruk yauri hairiba jila sing asida sena kanglon matung ina akanba containment ki thorang lokhatpa tangai fade hairi awang nongpok ki raija singda jila amasung sahar gi thakta oiriba phibam adu kupna senanaba amasung laichat asi hengelakpa yabagi khudam hek phangbaga matam sana thengnaba thorang lokhatnaba so mifam aduna khanghanki COVID appropriate behavior sabsana sana hanaba raija singda khanghanki amasung Laichat asi thengnaba honabada rajniti gi lujingba sing amasung civil society organization sing yauhannaba su khanghanki Manipur da ngarang COVID-19 gi anoba case khanghen hengelaktuna positive oibagi sang sada 18.8 ama yauki haukiba pungkun mari da punna sample lising mari chahum marfudara test tawbada positive oiba chanipan kunthra mapan thengnaki hairiba matam asida mioi chatro kunthra mari nabadagi faduna discharge tawki haujik phawbada raija sida COVID-19 gi apunba case Lising humbudara mga sama marifu yaure. Masigi manungda miyoy lising humputaret chani taranithoi naba phakre. Naba phabagi sang sada marifu mapandasmik mari sino yaure. Haukiba pungkun mari da miyoy taranithoi lekhidabadagi. Laichat asida sikiba masing lising ama chani nifuma thoi sure. Haujik active case lising taruk satret kuntaret leiri. Raija sida ngarang numidang wairam phawbada COVID vaccine dose lak nipan. Lising yakhai mathoi chahum kuntra taret kapkhre. Masigi manungda miyoy lak taret lising yakhai mapan chama marifudara mangada ahanba dose amasung mi lising marifudara nithoi chama marifuni thoi da anisuba dose kapkhiba yauri Nagaland ngarang nauna mi humphumari COVID-19 positive oirakhi amarom da ngarang mi chama kun manga naba pharakpadagi haujik phawbada naba phakhiba masing lising kulhumdoi changa sumna ama yaure naba phabagi sang sada marifudara mathoi dasmik ahum mari da leiri Haujik active case masing hanadagi hantaraktuna lising ama subna mari khakta ngaire Meghaloi da ngarang COVID-19 na mi mari sikhibadagi raija sigi oina laichat asida sikhiba masing chanipan marfudara sure ngarang nauna mi changwa kunthani thoi positive orakpadagi haujik active case lising mari chahum marfudara ma thoi leiri mi chani humputarukna naba pharakhi
मसी थारगा हौजिक फाउबदा नाबा फखिबा मसिंग 48,962 सूरे ngarang phawbada meghaloi gi oina mi lakh taruk 3,935 da covid vaccine gi hanba dose amasung mi 3,935 da ani suba dose kapkhre tabiriba pawase kasbani Imphal degini kendra gi mantrimandol na senba sahi 2,212 gi oina lupa koti 1,900 changadaba India COVID-19 Emergency Response and Health System Preparedness Package Phase 2 ayaba pikre New Delhi da ngarang numidang wala mantri mandol gi mifam loiraba tungda pauming da wangang bada kendra gi haksel mantri Mansukh Mandaviya na hai thorang asina haksel gi infrastructure semgot bada midyang thamlaga nganna thinghoba masak khangdokpa amasung management ki thaba khudakta paikhanna bagi health system gi sem saduna leiribasing hena fagar hanaba pandam thamli mangna hai phase 2 asi sahi asi gi July amadagi mathang sahi gi March 38 phawba kendra amasung raijana sel puthoklaga paikhatkani mahangna hai project asigi damak kendra na puthokadaba senphamna lupa koti 15 amasung raijasing na puthokadaba na lupa koti 9,912 oigani haksel mantri na hai covid laisar asing akthokpa ngamnaba amasung thabak lokhatpa yangsil hanaba district amasung sub district ki thakta leiriba tawba ngambagi pangal adu hengat hanbani Corona appropriate behavior ngaktaba ubada Pradhan Mantri Narendra Modi na nungnangba phungtokli pau khara na hai ngarang mantri mandol gi mifamda Sri Modi na hai haukiba numit kharani asida miyamna sinba mafamsing amasung miyamna mask uptana amadi social distancing ngaktana koicha chatpagi picture amasung video kaya marum thengnare mahangna hai masi harawningai oide amasung masina ikhoida mi paiba pokhalle mantri mandol chaukthoklaba tungda ngarang pangthokiba hanba mifamaduda Pradhan Mantri na COVID warrior amasung frontline workers singna mangjil tharaga malim gi oiba laisar asi Bharat na sapsana mapung phana thengnaba ngamli haikhi Sri Modi na hai asigumba tanja asida thausadaba tawroidabane amasung asoiba macha amakhakna COVID laisat laksinaba honariba si sontha handuna sathiba phol phanghangani Bharat ta COVID vaccine kapa masing koti 38 yaugadawre haksel mantraloy na hai ngarang vaccine dose lakh 36,900 hena kapkhi mantraloy asina hai ngarang sahi 19 dagi 94 phawbagi manungda leiba miyoisingda ahanba dose lakh 38,932 amasung anisuba dose lakh 1,933 hena kapkhi Tokyo Olympic haugadaba numit kharani da ngaisilakpaga loinana Akasbani na masigi Olympic series da ngasi nupi boxer Pujarani Boragi maramda paudamli Pujarani Tokyo Olympic ta medal soidana phangba yai haina panariba boxer ni mahakna mai pakhibagi record kaya marum leire mahak 2013 gi senior national championship ta yamna chauna mai pakhi 2013 gi Asian championship ta mahak lupa gi medal phangki 2018 gi Bangkok Asian championship ta Pujana sana gi medal phangki Jordan da pangthokiba Olympic qualifier tournament ki quarter final da Pujana Thailand gi boxer mai thiba pikhi amasung Olympic ki dama qualify oikhi Pujana match khudingmakta tongan ba lalong season nei amasung madugi maru oiraba quarter final match aduda akhanaba lalong seasonaki Puja Tokyo gi damak yamna kanna semsari Puja gi coach Sanjay Sioran na hai Tokyo da Puja soidana medal phangba yaba sanaroini sahi sida Dubai da pangthokiba Asian Championship ta Susana gi medal phangduna mahakna mahaki aningba pamadu phongdokre Pujana soidana Tokyo da anoba itihas sama semgani haina asa tauri Assam gi mantri mandol na Rajya Vidhan Sabha gi budget mifamda cow protection bill puthokpa yare Assam Vidhan Sabha gi budget mifam tha sigi 12 dagi hogani Guwahati da ngarang paumising da wangang bada water resources mantri Pijos Hazarika na hai Mukhyamantri Himanta Biswa Sarma na sabhapati oidana pangthokiba mantri mandol gi mifamna Vidhan Sabha da cow protection bill puthokna ba yaba pikhibani Loisilakpada COVID-19 dagi ngakthokna ba face mask uppa phuttaruk lapna na leiba Khusa amadi mai mitarutana na thamba haiba samba thawng ahum masinga na chatpinaba amu hana ningsingjari aroibada maroiba paw amu hana awang nungpok raja singda oiriba COVID-19 gi phibam amu hana yengsinbada lamdam asigi jila 95 aruba phibam da leiba thengnare Manipur da ngarang COVID-19 gi anoba case khanghen hengalaktuna positive oibagi sang sada 18.1 yaukhi Senba sahi 2019 gi oina lupa koti 9,900 changadaba COVID thengnanabagi anoba thorang ama kendra gi mantri mandol na yare amasung corona appropriate behavior ngaktaba ubada Pradhan Mantri Narendra Modi na nungnangba phungdokli pauloi jare